Ngasigi oiba tongan ba page kharagi posting collection tawdringagi mangoinana nungtil pause ki chipongama oiriba pokjeldagi lokhotcharaga thamjage April 5 da New Delhi da Nakal Animaki Wari Sanaba Asida Kuki-Zo Leadersingna condition ahum thamlakli haibo phamasina ahan boyne miyamda kudol tamjage amadi video asibu meng tabiri ba punamakpu Loktak Mapao updates ki makaidagi taramna okjabaga loinana ikai kumna butchari Ministry of Home Affairs Government of India na tha asigi mangada New Delhi da Kuki-Zo puruki luchingba amadi Mitai community ki luchibasingga punna phaminahanduna Manipur da thokliba crisis asigi warisin puraknaba wari sanhangani haina thawrangliba asigi mangoinana Kangpokpi district laiba Kuki-Zo Leadersingna non-negotiable oiba condition ahum thamlakkre haire Wari Sanabada yaubagi warep asi Committee on Tribal Unity Kotu Kangpokpi amadi Kuki-Zo Council yauna haukiba lebak pupan numitta pangthokiba mifam amada laukibani haire mifam aduna laukiba pre-condition gi warep sing adudi maitai singna Kuki-Zo na namna taba mafam singda chathok sasen tawba yadaba aduga Kuki-Zo singna su maitai taba mafam singda chattaba maram chaba wafam sing dialogue ki manungda puthoknaba amadi condition sing asi yanaba matuk Nakal animakta tha taruk ki ceasefire thamba asini haire Imphal Valley the base tawba Federation of Homi FH Civil Society Organization na March kunga tarukta Union Home Minister Amit Shah na Manipur gi matang da tawguni haina phongdokkiba wafam sing thabakta onthokpa ngamdabana mahak model ground da pham thadokadabani haina demand tawkiba laikhre Panbayai India government na Manipur da santi hanjilaknabagi damak tha asigi mangada New Delhi da Nakal animaki mihut ching kauduna phaminhanduna wari sananaba siliba asida Ministry of Home Affairs na negotiator oigadawribani haina source asina makhatari makha satrakpada nungthil pausegi sifongama oiriba Kangla paudagi lakhotcharaga thamjage hauzik oiriba demographic imbalance asi matam kayadagi illegal immigrants sing khunda silamba aduna thoanmani haiba beren gi wapam thamjage hanagi chief minister rongthomam beren na nungnangba phongdokkhre Manipur gi hauzik oiriba demographic imbalance asi matam kayagi mamangdagi illegal migrants sing khunda laita halamba aduna thoanmani hanagi chief minister rongthomam beren na social media da thagalakpa post amana hai Manipur gi manglamchat asi hangana yenglurabadi thamoi kainingai gi masakne Manipur da mapung phaba state ama oidringai matamdagi hauna authorities singi ayaba yaudana refugee kaya lamda masida changsilaktuna khunda laita sinki kumja 1960 gi aroiba saruk amadi kumja 1970 gi anganba saruk tagi hauna refugee imung lising amaga chonga lom lamda masida changsilakhi lamda masida changsilakhi ba refugee sing aduda rehabilitation ga mari leinaba sing mateng pangki haibasi hojik leidiba document asina khudam changdam oiri matam adugi MP lenga ki loisang sing amadi refugee association na irakhiba chirol sing aduna lamdam asida refugee masing yamna changsilakhi haibadu irai laina khangma ngami matam adugi parliament ki member Paukai Haukipna Matamadugi Minister of State for Home Affairs to Ikiba Chirolamada Kumja 1969 ta lamdam asida refugee imung lising amaga chonga rom khunda laita duna leiri haina palli refugee oina lamdam asida changsilakiba imung sing adu ngasi kadai da laikhrabage haiba asidi hangba yaba achawo hangama oirakle haukiba sahi singda lamdam asigi demography da chawna ahongba lakli haiba si mipung khudimangna khangnare issue asi aikhoigi identity amadi khunai rol ga yamna nakna bada natna apikpa issue amani haina loba chumloi oirakliba phibam asina aikhoigi puwari aikhoigi ngasi amadi aikhoigi tunglomchat ta chawna ahongba halakadabana issue asi tumina yengdana lithokpa chumloi maram aduna akhoi khudima amat oina leminaduna thengnaminabagi tangai padaba lai wafam asi politician ama oina haibana te haibadusu miyamna khangbiyu haina hanagi chief minister nongthomam biren gi post aduda makna makhatana phongdorakli pausi asigi makhatana khambathubi asi pungawari amagum uhananaba honariba asi makhatana tawbiganu haiba ti shanti gi wafam thamjage moirang kendra gi MLA tongam santi na haikre moirang kangleiron yaudana Manipur gi puwari kaidonungda mapung phaba yaroi kege moirang kangleiron kanba lup na sinduna moirang panchang lekai da leiba khambi kaichelda nungbi yungbagi tharonga mari leinana wafam asi pongdakladuna mahak na hai moirang asi matam amada ningthaupanba leibak ama oirami moirang kangleiron haibasi moirang gi oiba puwari ni puwari asi resource scholar kharana lana sandoknaba honarliba asi leibak thibani moirang kangleiron gi sayon taret ki aroiba sayon ni haina riba khamba amasung thubi gi matangda resource person kharana tijinba watpana lana paukthokli khamba thubi asi pungawari amagum uhananaba honarakpa kaya thengnai masi makhatana tawbiganu khamba thubi gi wari singbul sing asi asengba thokiba thodok sing ni haibagi chapchaba khudam changdam kaya ama leire thubi masamakna saramba phi amadi khamba thubi ga mari leinaba maru oiba mafam kaya hojiksu
su lairi keke moirang kangleiron kanba lupna moirang kangleiron ga mari leinaba mafam kaya thidoktuna tunggi mirolda khanganabagi damak thamlamnaba honariba ase singthaningai ni lup asina lokholakpa khongthang singda angamba mateng pangani masigi mathakta moirang gi kaichel mapal leiramba mafam seng yauna moirang kangleiron ga mari leinaba mafam seng sengat sagatpa amadi ningsing yumbi yungbada asangba senfam sing putholagani haina su MLA thongam santina makata na pongdokhi nakala maromda keke moirang kangleiron kanba luki secretary hemamsa sechajit na hai moirang kangleiron gi matung ina moirang da kaichel mapal leirami kaichel mapal asina leiramliba mafam sing yauna moirang kangleiron gi mafam chamaga nifuga mangalom matam gi matung ina kauna khre adumoinamak moirang kangleiron iba ahal sing gi leiriktagi keke moirang kanba lupna thigatpada tongan mafam mapan hauzik phawbagi oina phangma ngamle mafam sing asida ningsing yumbi yungduna miyamda sak takpagi thorom asi pangthoktuna lakpani lup asina puwari ga mari leinaba mafam sing kananaba honariba asida miyamna sumateng pangbiyo haiki thorom aduda moirang apunba maira paibi ima lup mapil amasung apunba nupi lup anul moirang branch ki thomising amadi lekai gi ahal kayasu saruk yaki hairi makha satharakpada kangleipak ki maira dagi lokhotjaraga thamjage maitai ga kuki ga khatnaba nate kuki na manipur thugaina ba honarakpani haibasi barat laingakna khangmam thoi hairi Manipur da haukiba 2023 gi May 3 dagi hauna tholokliba lan ase loishenbada yumpham oiduna barat laingakna lakliba April 5 da maitai kuki ani gi marakta wari sanabagi thabak honariba ase apapa khongthangni haina lawi adubu barat laingakna khangbigadabadi Manipur da thokliba lan ase maitai amadi kuki purup ani gi marakta soknaba lan nate kuki singna Manipur gi apunba saktam thugaiduna kuki len semnaba honarakpa lan ni haibasi khangpham thoi madu natana lan ase maitai amasung kuki purup ani gi marakta khanabani haina barat laingakna lawba tarabadi aduki matik lan bahaibadu oigani lan asigi horakpham karino haibadu barat laingakna mayek sengna khangpham thoi khudam oina hairabada Manipur gi apunbagi saktam thugaina ba kuki narco terroristsingna honarakliba ase barat gi apunbagi saktam thugaina ba honarakpani haina barat laingakna lawdabagum tawriba ase yamna lali Manipur gi apunbagi ngangkhoi gi manungdagi kuki singi oiba separate administration semnaba Manipur miyam gi mathakta kuki terroristsingna akan banlanda satharakibani maitai singna kuki singi mathakta karigumba makhal amatagi khatnaba haukiba leite Manipur da leiriba furup kangluk kuthagani thoirom ase amatta oina nungsi chanana laminanaba majority oiriba maitai community na honaduna lakibani adubu Manipur gi apunbagi ngangkhoi gi manungdagi mapandagi changsilakiba yumdangbana kainaba haibadu oiraba kuki singna kuki len semnaba Manipur miyam amasung Manipur lengaki mathakta nomai bom top sizinaduna landarakibani Churachandpur tingnokpol kangpokpi amadi Jiribam district na chingba mafamda yelongai dagi nungsi chanana leminarakiba maitai community gi yung kaya mai thaduna kuki terrorist na talakpadagi hauzik relief camp ta miyoi lising humpugi mathakta awaba punchi lenduna leirakibani kuki terrorist na drone sizinaduna bom thadaduna micham kaya hatpagi thabak satharakpada natana missile rocket phawba sizinaduna micham kaya hatkhrabani hauzik phawbada kuki terrorist na phajinkibadagi miyoi kunthra rongi mayada thiba khangdana leiri makhoina maitai kaya pharaba matungda tamthiba mi hatta hatpagi video footage kaya social media da thagalakpada prithibigi miyamna mayek sengna uba phangkhrabani adubu ngasi phawba kuki terrorist singa satharakiba terrorist ke thongsing ase laksinanaba amadi ain gi matengna cherak pinaba barat laingakna lokhotpam thokpa thabak adu lokhottana leirakibani haibada haiman bathokloi adubu hauzik mang takpa loiraga wakhal tari haibagum yamna thengna barat laingakna maitai kuki anigi marakta wari sananbagi thabak chathagani haibasigi mahutta Manipur thugaina ba honariba ase kuki terrorist ni haibadu mayek sengna khanglabani na makhoibu maithiba pinaba barat chakana lokhopam thokpa thabak adu mapung phana lokhotpana achumba khongthang oigani masigi mayek senglaba khudam haibabu kuki terrorist na buffer zone amadi red zone haina lokthokuna thamliba asi phawba barat laingakna paikhatpam thokpa thabak paikhattaduna Manipur miyam chathok chasin tawba ngamande Union Home Minister Amit Shah masamakna Manipur pumbada free movement tahongani haina thabak paikhalakpa horakpada kuki terrorist na terrorist ki thabak satharakpadagi misimina thoktuna aremba takhi aduna hauzik barat laingakna paikhatkadaba thabak ase Manipur thugaina ba honariba kuki terrorist ase barat thugaina ba honarakpaga chap manai haina makogi mathakta lokhotpam thokpa thabak adu lokhotpa haibasini loinana maitaiga kuki ga kari sukhana ba laikide yumdangba illegal immigrant kuki singna Manipur gi apunbagi saktam thugaina ba honarakpadagi Manipur gi apunbagi saktam kaiba yaroi Manipur gi apunbagi saktam thugaina ba honna ba haibasi Bharat gi apunba saktam thugaina ba honarakpani haiduna tei singna Manipur amadi Bharat kanana ba honaduna lakpani haibasi Bharat laingakna khangna thabak lokhatpa chungani hairi makha satarakpada National Highway 2 amadi National Highway 37 da pochai puduna lakpa gari Imphal la thunglare hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmara
changdraba yadraba potchai puduna lakpa gari saniga nifuga nipana madi mogdraga humdoi hairiba lambi asida apanba yaudana pusilakre makatana potchai pusilakpada khudongthiba thoktanabagi damak chingnangai oiba mapamsingda security post nakanba section tharang lokhatke Manipur district punamakta pamdaba thodok thoktanabagi damak chinga masung tamda puna checkpoint chamaga taranitoi hangduna achat awngsing check tawbagi thabak chathakre haina Manipur police control room na thadorokpa chirolamana khangalakli Manipur gi hana ki CM Birenga Meghalaya ki CM Konrak Sangma ka social media da awai akhum tawnakre haiba wafam asina ahan boin miyam da kodol tamjige amade video asibu meng tabiri punamakpu Loktak Mapao updates ki makediki taramno okchabaga loinana ikai khumna butchari Manipur gi hana ki chief minister nongthomam Birena social media da tagalakkiba post amaga mari lainana Meghalaya ki chief minister Konrak Sangma ka social media da awai akhum tawnakre ngarang hana ki chief minister Leadersingna na mahaki social media account ta Meghalaya ki chief minister Konrak Sangma ki apokpa laikidraba Lok Sabha ki MP oiramba PA Sangmana Lok Sabha da phongdokkiba wafam amagi video clip ama social media da thagaladuna Leadersingna na phongdokkiba da laikidraba Meghalaya ki MP oiramba PA Sangmana North East region ta hundariba tongan ba kanglup purup singna separate homeland tanbagi wafam sing yaukre North East state asibu ethnic line da tokhaiba state macha khaidoknaba mahakna thamkhre wafam adu yamna sathiba idea amani maduna nation asigi apunbagi saktamda achoba singnaba amani hojiksu Manipur gi internal affairs ta chawna khut thingzilakpagi mami tari Manipur da ILP chanarakpadagi khundalaiktabada khudong chararoi haina khanba mioi kharana inchilaga irang asi tholakpani Manipur da masing thingamdana anoba khul kaya hengalakliba asi Meghalaya gi chief minister Konrak Sangmana khanglaba wafamni hojik Manipur da FMR regulate tawrakpa ILP system chanarakpa amadi border fencing gi maru oibasing asi North East ki tongan ba phurup singna khangba hauruklabani Manipur da thokliba irang asidagi achoba para ama tamnaba North East state singna honaminasi Manipur da thokliba issue Asida drug thingziluba illegal immigrant sing khandoknaba honaruba amadi umang wangmang kothokpa thinglubadagi tholakpa crisis amadi Manipur da tholakliba issue asi Meghalaya gi chief minister Konrak Sangmana kadai phawba khanglabagi haina nongthomam Birena phongdokhi Biren gi wafam asibu Meghalaya gi chief minister Konrak Sangmana mahaki ex account da thagalakhiba post amada pakhum piraduna haikhibada Manipur gi hana gi CM nongthomam Birena mahaki laikidraba apokpa PA Sangma gi video clip ama yawba post tarokhiba ase yamna lebak thibani mahaki apokpa PA Sangma North East ki damak thabak thorom kaya tarokhiba amadi North East singda torokliba tonganba issue kaya da saruk yarambada natana North East ta lairiba miyam ki right chapchana phangnaba honaramba misak amani hojik Manipur gi oiriba situation asida political gi khudongchaba lawnaba honagadabagi saruk akhoi punna Manipur da hanagumna santi hanjilaknaba honaminase maduna Manipur miyam gi apaba khongthang oigani masimak mahaki apokpa laikidraba PA Sangmana pamjaramba aduni haina phongdokhi makhatana kaksing gi chingsangda lamai chaklakkhre kaksing gi tongan ba chingsang pareng singda paksana lamai chaklakpadagi manak nakpada leiba miyam sauna mi paiba pokna rure khangawdana horokhiba lamai chakpa adu kannabagi damak Chandel Forest Division gi DFO Dr. M Munnan amadi staff sing kaksing fire service kaksing district police arambai Tengol unit 26 kaksing gi tengaloi sing langsai thaunagi thongwi sing yauna mafam adugi miyamna mai adu kannabagi damak achoba thodang lawduna honaki hairi makha satarakpada nungthil pawsi gi sipong ama oiriba kanglipaki mairadagi lokhotcharaga thamjige Manipur gi umangi lam ain kaina mioi kharana square kilometer 32.7 khopchin duna leiri haiba wafam thamjige union territory yauna India gi state kungamanga gi tongan mafam kaya da kanglon kaina umangi lam square kilometer lising kunthranithoi hena khopchin duna leiri hariba lam gi pak chawba asi Delhi Sikkim amadi Goa gi geographical area dagi hena pak chawi haina Union Environment Ministry na National Green Tribunal da aiba report amana hairi report asigi matung ina Manipur gi umangi lam ain kaina mioi kharna square kilometer 23.7 khopchin duna leiri hairi umangi lam gi saruk khopchin ba asida Madhya Pradesh na state chingi manungda umangi lam square kilometer 5460.9 oiduna khwaidagi makokta leiri adumoinamak ministry na palliba state kunga manga asigi manungda Manipur su ama oiduna state asigi umangi lam kaya lona yadaba maongda hojik su mioi kharna square kilometer 32.7 khopchin duna leibada yauri National Green Tribunal mamang chahigi April thada umangi lam khopchiliba sing asigi matangda MARIK chumba report ama Union Territory amadi state chingdagi pikhalaknaba ministry na khangan khibani masigi matung ina haukiba chayolda NGT da pishin khiba report amagi matung ina India gi state kunga manga yauna Union Territory singda leiriba umangi lam square kilometer 13,05,668.1 kanglon kaina khopsin duna leiri haina report tawri
Report adugi matung ina Manipur yauna Mizoram, Madhya Pradesh, Sikkim, Jharkhand, Assam, Arunachal Pradesh, Andhra Pradesh, Chandigarh, Chhattisgarh, Dadar and Nagar Daman and Diu, Kerala, Lakshadweep, Maharashtra, Odisha, Puducherry, Punjab, Tamil Nadu, Tripura, Uttarakhand, Uttar Pradesh state yauri. Hairiba state amadi Union Territory sing asigi manungda Bihar, Haryana, Himachal Pradesh amadi Rajasthan, Telangana, West Bengal, Nagaland, Delhi, Jammu and Kashmir amadi Ladakh na chingba sing ngasi phawba makhoi gi lam khopsin bagi data amadi marik chumba wafam pikhalakri haina report aduna hairi. Maka satarakpada nungthil pausigi chipong ama oriba pakzeldagi lakhotcharaga thamjage Myanmar junta na foreign journalist sing changba athingba Thamkhre Myanmar military junta na lebak asida thokiba earthquake na soalaba mafam singi report lawba lakpa foreign journalist sing changba athingba thamle haina lauthokre foreign journalist sing lakpada athingba thamliba ase maru oina lebak asida leifam chapam mai isingi awatpa leibagi ni haina regime gi spokesperson Jo Mintuna Tadorokpa statement amana phongdorakre mangna makhatana phongdokhibada foreign journalist singna lebak asida laktuna leiraga chatok sasin tawba yabagi khudongchaba du leiroi hojik lebak asida thokhiba earthquake na maram oiraga local reporters singsu lebak asida report tawba chatpagi athingba kaya ama piri haire junta gi makai dagi athingba kaya thamlakpa asina maram oiraga makai kaya da earthquake na solaba singda humanitarian aid kaya mateng pangbada khudongchadaba mayoknari haina phongdoknarakli makha satarakpada nungthil pause gi Pongama Oriba, Kangla Paudagi Lokocharaga Thamjage, 2003 ki September Marida, Congress ki MP Dr. Mainana, Manipur ILP, Chananaba House the Pukhat ki Wapam, UPA Lengakna, reject Tauki Haiba, and Biren Wapam Thamjage, Hanagi Chief Minister Nongthomam Birena Haikre, Gumja 2003 ki September Marida, Matamadugi Congress ki Member of Parliament Dr. Thoksom, Mainana Manipur ILP Chananaba House the Pukhat ki Wapam Ama, Congress na Luchingba, UPA Lengakna reject Tauki, Hanagi Chief Minister Thomam Birena social media da Tadorokpa post amada mahakna hai Manipur gi MP Dr. Thoksom Mainana Lok Sabha da Pukhatkiba wafam adugi pakhum oina matam adugi Union Minister of State for Home Affairs Mulaple Ramchandana Bengal Eastern Frontier Regulation 1873 gi matung ina Inner Line Permit System ase awang nongpok ki state ahum haibadi Arunachal Pradesh Mizoram amadi Nagaland khaktana chanaba yai amadi Kanglon gi matung ina Manipur da extend tawba yadi haina phongdokhi Manipur da ILP chana halu haiduna horokhiba miyam gi ihauda mairoi sapam Robin Hood thawaina ponthapi khibani Manipur mai hauna chakhiba miyam na khoirang koisauna na laikhiba matam aduda Congress na miyam gi ihul khangna thabak tawkhibra haibasi wahang ama oina leiri matam aduda Congress na miyam gi kholok tasin usinadana laikhiba aduna Congress karamba political party no Congress na Manipur da karamba miyeng yengi haibadu mayek sengna takle Congress party na chathakhiba thong adugi ona chaina bada Prime Minister Narendra Modi amasung Union Home Minister Amit Shah gi luching makhada BJP lengakna Manipur lengaki ihul khangna thabak tawkhi Manipur miyam gi apamba lamdam asigi puwari amadi socio political gi oiba Machatsing BJP na ningthi na khangbaga loinana miyamna matam kaya gi mamangdagi tanduna lakhiba Manipur da ILP chanan bahaiba demand adu Manipur miyam da khudol tamki hainasu hanagi Chief Minister Nongthomam Biren gi post aduna khatana phongdorakli amaromda Bangladesh ki interim government ki leader MD Yunus na India gi awang nongpok state singi matangda phongdor ki wafam sing adu hanagi CM Nongthomam Biren na akan mamong da condemn tarokli India Today NE report amagi matungina hanagi CM N Biren na hai MD Yunus amasung Bangladesh ta lairiba mahaki interim government na awang nongpok state sing ase mahaki geopolitical gi oiba kodongchaba kharagi damak kulai oina sizinare adugumba thong ama masak naiba luchingba amana chatarakpa si lebak chibani amadi akan mamong da condemn tawi India gi apunbagi saktam ase hiram amata da negotiate tawroi India gi mayok to wakal khandaba manbo phamsing phongdokhiba aduna tungda lakataba tekchak sing adugi matang da su khantaba chungani hainasu an birena phongdokki hairi marathana AT general headquarter gi PRO oina thaupu ba Rubin Mangang khairakpang gi PS tagi posam khaktang lakhot charaga thamjige mina sibana chinda sasana sibana khungulda haiba poro leibani Yumlam Joy Kumar specialist fact encounter nangna luchinglaga hat kiba rabina amadi sanjit ki case 1400 henba fact encounter case Supreme Court ta leiribani noi politics tawningba tawjau hunnau launau with don't bloody damn care adubu noi gi amotpa politics to da arambai paksilekli karigino May 2023 gi ayuk pung 13 makhaida Churachandpur da maitai tipper driver ama Kuki release singna phudarakrabani nungchil pung ani tabada Kuki na hingle PS tagi nomai lakrabani Churachandpur private gun house tagi lakrabani ayuk pung 10 makaida Bongmol village da forest office mai thakrabani
pung baro makhaida mata Mautam Village ta forest office mai thakrabani Kuki-na turbung bangla turbung mai thadokpa loraba matung numidang wairam pung mari tarabani etiga Kuki-ga mayoknaridu phogokchau ikhaidani masira Etina Kuki-da attack tawri haidana nangna hairisi leibak irang zero knowledge leiba leibak asida kari tawri khangdaba nangna kadaidagi conflict asigi history khangadage realism on you full haibo pham thamli makha satarakpada angomcha bimol akoijamgi page tagi post amakhak lakhotjage leibak amagi lengak liba lengak ki thaubu puriba mioising politicians amasong bureaucrats makoina khalliba wakhalon adabu views opinion chagaliba kangbuna journalist columnist intellectuals iriba lyric article sida iriba radio tv da ngangliba mayam hairiba wakhalon views opinion da yumpham oiraga lengaki thoburoi sing yengliba miyeng amadi lawriba warep amadi lokhalakliba pangtoklakliba thabak thoram masini miyoi khunai lingduna leiriba miyoibagi punsi manipura thokliba irang asisu india lebak asigi politicians bureaucrats amadi public opinion semliba singi asigumba wakhalon amadi miyeng sing asida yumpham oiraga yenglakliba miyeng tawrakliba thabak amadi lawrakkadawriba warep decision tawrakkadawriba thabak masidani Lairik laisu tamanduna masigi lanfam asi thengnaba mathau tai hainariba ase malemda leiriba leibaksing US oigera UK oigera China oigera Korea oigera lairik laisu matik chaba miyoi khunai oinaba honariba ase masida mahakna ngangliba ase masigumba kaya mayoknabada khunai asonba thengkhang kaya da iramdamna khudi thiduna lakliba ase handakta natte isa inausa lairik laisu ningthina tamu ahoba mayam menaba vision yauna mirak tinma ngamba khunai ma oinaba haiba wafam phongdokli